Rogerna farap phurei. Adu warate nang soi khoida dum oksa khomba lamdoni natra. Jacob na. Yari nem chalo get asum lere. Koino nini laupagi nga sa sit. Oine nga leuro. Mem chana makhoi ni sisu ichagi marup lo. Jacob na mani mama makhoi ni kisu kanam leitre. Aduna ega dum leminare. Da chau daya leitre su makhoi ni sa na chani khaluko ima. Mem cha nokchei. Hoi hoi ngasi degi icha mari sure icha roja sunuksi. Roger na kai de no da nap cha daba nere ani sidiminai ne nasanate. Jasper ga Jekana Roger gi khudang du nakan nakan pai de chingki. Mapu saba nang oitare dina ngasi gi buzari se. Kaino ai hete ko nongmata sa ka thungjade. Makhoi ahumna chatkibadu mama machana nukmi yengzahawi. Ima nachana siyawna nungari ibase. Ima shoydina ngaklongani. Adugu ima nongmu matang chabada wari dulisa dina sana. Wafamse kaka chawhulga nine chawbiga natana kanasu khangde. Hoi hoi ima se ahada jel manungda thabak yamna shuhalli. Icha vitak pasu jutchate aduna imase kuine hingani haiba thajadre nongma nongmagi isase shonba henjilagli adubu icha singi kalaga ima hingdaba yade na hinglibani ima na matamase ngaibada ahinke atum thaba yakhide nayamba ani dudi chawrabani na fare icha tombagi khanbadani ima na wari base ima aujite awaba khanba yadreko Nungai na ima isha leher daune. Aduga ekoi daya isu dele dagi lokthok lurasi. Aduga center da thamage. Mem chadu mayim yoraklaga wakhal nungai gadra khanbadu amarom dadi macha ahal leikhidrabagi macha yai manang oksinaraga leirambagi matha sarammi. Mama mapa oibisingna macha fattabagina hena khalli haibaduni. Atomba Leifong kangladi athubada nangi dayaido laurna bataushi. Napadi atombigi manakta leikhiba kyam kuire. Ima babagi wasi toksida. Khalluraga ikanabane. Ima na halaktaba ikui kuidana maso dum halakhidre. Macha nusiba khangba mapanate. Namdane hek mangida. Asumna toramba napanate ne atomba. Atombidone hek mahi tokshin khidana manghanbani. Ima, migi matu macha leiraba nupada atombi oge khaliba nupi singsisu angakpani ko. Makhoi gi wakhal se angakpani. Napana sel inthi nungai na pusilaktrabani na imana noibu chawada oirabasu watana bahaiduna aina aranba lambi se chatlubani. Adubu atomba imana thamoi chakliba se athai gi natte. Chatliba thabaktu lanphamni haba ima su khangi. Adusu leibaksigi acho sangsingi khut yauribani ningthau phaba ngamdraga khumit khunau aikhoida oina dasase tabani ima aine nuwai tribadi Madam Rosni gi thoraba wahidudani adubu aigi best friend gi khalaga ainga pirabani ibe Rosni nai chada kari harakhige ichana adu nuwai triduba ima dayu tokshi siwase panba fo hangoi Chingnaganu hekta hayune. Imase moreda matu macha leiraba nupa amagi atombi oikre haribane. Memcha sor sangna hondokchei aduga tapna harai. Khaliba wakhaldo lale adubu khanphamdi toi. Maramdi aikhoini satawridu nupa amaga aigani tamu manungda sangduise. Ada itei nausarga chatpani. Sel fangni bo hairabadi haiduna ima namagi loina bisakibani adubu imagi atomba ima maming khagdagi mathai manaw sabani adusu mofamduda koiba chatpa saraga pochai lona puthurakpagi plan ni ada makoigi army singna faraga jail da leirapani nupado tasengbadi karino kanano ima khangde matamduda imagi paisa se pochai singdu hek puthurakpaga 50,000 pini haina kibani
ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯣꯔꯦꯗ ꯀꯔꯕꯥꯔ ꯇꯧꯕꯤ ꯈꯔꯅ ꯑꯩ ꯎꯍꯧꯈꯤꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯕꯨ ꯃꯈꯣꯏꯅ ꯂꯥꯟꯅ ꯎꯕꯤꯕꯅꯤ꯫ ꯐꯔꯦ, ꯎꯔꯁꯅꯨ, ꯃꯗꯨ ꯑꯩꯒꯤ ꯄꯥꯞꯅꯤ꯫ ꯏꯃꯥ꯫ ꯖꯦꯀꯣꯕꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯌꯥꯔꯦ ꯇꯣꯛꯎ ꯏꯃꯥ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯔꯥꯟꯕ ꯇꯧꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯔꯥꯟꯕ ꯇꯧꯕ ꯀꯌꯥ ꯀꯌꯥ ꯂꯩꯔꯤꯕꯅꯤ, ꯃꯁꯤꯗ ꯁꯪꯒ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯃꯤꯗ ꯗꯁꯥ ꯇꯥꯕꯒꯤ ꯋꯥꯅꯤ꯫ ꯐꯠꯇꯕꯒꯤ ꯃꯀꯣꯛꯇꯤ ꯑꯆꯧ ꯑꯁꯥꯡꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ, ꯖꯦꯁꯄꯔ, ꯍꯌꯦꯡꯗꯤ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯈꯔ ꯂꯩꯁꯨ꯫ ꯖꯦꯛꯅ, ꯍꯥꯍꯥ꯫ ꯖꯦꯁꯄꯔꯅ ꯃꯃꯤꯠꯇꯨ ꯄꯩꯅ ꯖꯦꯛꯇ ꯌꯦꯡꯂꯛꯏ꯫ ꯔꯥꯁꯤ ꯌꯥꯎꯗꯦ, ꯀꯩꯗ ꯅꯣꯛꯅꯤꯡꯒꯦ? ꯃꯦꯝꯆꯥꯅ, ꯏꯃꯥꯒ ꯆꯠꯂꯨꯔꯁꯤ꯫ ꯍꯣꯏ ꯃꯃꯥ꯫ ꯑꯁꯨꯝꯅ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯟꯒꯗꯨ ꯖꯦꯁꯄꯔꯒ ꯖꯦꯛꯀꯅ ꯐꯦꯡꯂꯝꯃꯤ꯫ ꯔꯣꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯔꯣꯁꯅꯤꯅ, ꯑꯇꯣꯝꯕ, ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯑꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ꯫ ꯃꯃꯥ, ꯖꯦꯀꯣꯕꯀꯤ ꯃꯃꯥ ꯃꯦꯝꯆꯥꯗꯣ ꯍꯜꯂꯛꯑꯦ ꯉꯁꯤ꯫ ꯔꯣꯁꯅꯤ ꯉꯛꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯑꯕ? ꯃꯆꯥ ꯑꯇꯣꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯤ ꯈꯪꯂꯛꯄꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ꯫ ꯃꯃꯥ, ꯃꯥꯁꯦ ꯕ꯭ꯂꯦꯛ ꯀꯣꯚꯔ ꯇꯧꯔꯨꯕꯗꯒꯤ ꯕꯔꯃꯤꯁ ꯑꯥꯔꯃꯤꯁꯤꯡꯅ ꯐꯥꯔꯒ ꯖꯦꯜꯗ ꯆꯍꯤ 9 ꯂꯩꯔꯨ ꯍꯥꯏꯌꯦ꯫ ꯍꯥꯏꯖꯤꯟꯅꯩ ꯑꯣꯏꯔꯝꯅꯤꯗ, ꯅꯨꯄꯥꯒ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕꯗꯨ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯚꯥꯔꯤꯗ ꯎꯍꯧꯔꯤꯕꯅꯤ꯫ ꯑꯁ, ꯌꯥꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯍꯜꯂꯛꯑꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯣ, ꯃꯃꯥ ꯐꯠꯇꯕꯤꯅ ꯃꯆꯥ ꯑꯐꯕ ꯄꯣꯛꯏ ꯍꯥꯏꯗꯨꯅꯤ꯫ ꯏꯁ, ꯕꯥ, ꯍꯣ, ꯃꯃꯥ ꯅꯝꯊꯤꯕꯤꯅ ꯃꯆꯥ ꯐꯖꯕ ꯑꯩ ꯄꯣꯛꯏꯁꯤꯅꯤ, ꯉꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ꯫ ꯑꯩꯒꯤ ꯍꯌꯦꯡꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯥꯏꯔꯟ ꯇꯛꯈ꯭ꯔꯕꯣ? ꯍꯣ ꯁꯥꯍꯦꯕ, ꯅꯆꯦꯅ ꯉꯁꯥꯏꯅ ꯇꯛꯈ꯭ꯔꯕꯅꯤ꯫ ꯒꯨꯗ, ꯍꯜꯂꯛꯄꯤ ꯑꯣꯏꯔꯗꯤ ꯃꯧꯄ꯭ꯋꯥ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯦ, ꯅꯪ ꯀꯥꯗ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ꯫ ꯔꯥꯝꯅ, ꯑꯇꯣꯝꯕ, ꯅꯪ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ? ꯌꯥꯔꯒꯗꯤ 3 days ꯃꯨꯛꯇ ꯁꯨꯇꯤ ꯂꯧꯔꯛꯎ꯫ ꯅꯌꯥꯝꯕꯁꯦ ꯑꯥꯗ ꯄꯨꯔꯥ ꯃꯥꯡꯉꯦ, ꯀꯥꯟꯅꯗꯦ, ꯂꯧꯔꯨꯅꯕ ꯇꯧꯁꯤ꯫ ꯔꯣꯖꯔ ꯃꯃꯥꯗ ꯌꯦꯡꯂꯒ, ꯃꯆꯥꯒꯤ ꯅꯝꯕꯔ 4 ꯒꯨꯂꯤ ꯌꯨ ꯆꯨꯔꯨꯞ ꯁꯄ꯭ꯂꯥꯏ ꯇꯧꯕꯤ ꯃꯃꯥ ꯑꯣꯏꯅ ꯄꯨꯀꯣ꯫ ꯔꯣꯁꯅꯤ ꯁꯥꯎꯔꯒ, ꯍꯩ, ꯅꯆꯤꯟꯅ ꯔꯩꯀꯦꯟꯗꯕ ꯋꯥꯗꯨ ꯉꯥꯡꯅꯨꯀꯣ ꯑꯇꯣꯝꯕ, ꯏꯃꯥ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯏꯃꯥꯅ ꯄꯩꯁꯥ ꯖꯣꯕ ꯊꯥꯖꯤꯟꯗꯅ ꯇꯥꯃꯣꯗꯨ ꯃꯥꯡꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯝꯅ, ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯁꯦ? ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯔꯣꯁꯅꯤ ꯅꯨꯡꯗꯥꯡꯗꯨꯗ ꯏꯁꯧ ꯍꯧꯔꯛꯏ꯫ ꯇꯥꯏꯅꯕꯤꯔꯣ ꯇꯥꯏꯅꯕꯤꯔꯣ, ꯅꯁꯥꯅ ꯅꯔꯝꯆꯠ ꯅꯊꯤꯕꯣꯡ ꯋꯥꯠꯂꯛꯄ ꯉꯝꯗ꯭ꯔꯒ ꯇꯥꯏꯅꯕꯤꯔꯣ꯫ ꯔꯥꯝꯁꯨ ꯃꯥꯅ ꯇꯟꯕꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯒꯦ ꯇꯧꯕꯒ ꯑꯃꯨꯛꯁꯨ ꯃꯌꯥꯝꯕ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯖꯦꯀꯣꯕꯇ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕꯅ, ꯍꯨꯃꯥꯡ ꯇꯩꯕ ꯅꯝꯊꯤꯕ, ꯅꯪꯒꯤ ꯇ꯭ꯔꯤꯁꯇꯥꯁꯤ ꯍꯨꯟꯇꯣꯛꯂꯝꯕꯩꯔꯥ? ꯍꯣꯏ, ꯁꯨꯔꯒ ꯁꯦꯡꯅ ꯄꯤꯔꯛꯑꯣ꯫ ꯏꯁꯥꯒꯤ ꯐꯤꯔꯣꯜ ꯐꯥꯎ ꯏꯁꯥꯅ ꯁꯨꯖꯩ, ꯅꯪ ꯀꯌꯥꯝ ꯆꯥꯎꯒꯦ? ꯆꯥꯎꯕ ꯍꯥꯏꯁꯦ ꯃꯈꯥꯔꯣ ꯕꯣꯗꯤꯔꯣ ꯀꯩꯅꯣ? ꯅꯥꯄꯥꯗꯣ꯫ ꯍꯥꯍꯥ, ꯀꯩꯅꯣꯅꯦ, 3 days ꯃꯨꯛꯇ ꯁꯨꯇꯤ ꯂꯧꯒꯦ꯫ ꯂꯨꯍꯣꯡꯗꯧꯔꯕ? ꯍꯣꯡꯅꯤꯡꯕꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯄꯣꯠꯅꯤ, ꯑꯗ ꯀꯩꯅꯥ ꯂꯩꯇꯕ꯫ ꯃꯍꯥꯎ ꯅꯤꯡꯁꯤꯡꯂꯩꯔꯥ? ꯍꯩ, ꯁꯥ, ꯑꯗꯨꯝꯕ ꯑꯣꯛꯇꯕ ꯅꯤꯄꯥ ꯅꯠꯇꯦ ꯑꯩ꯫ ꯏꯁ, ꯕꯥ, ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯈꯤꯗꯨꯅ ꯀꯔꯤ? ꯑꯗꯨꯗꯤ ꯅꯪ ꯀꯟꯕꯤꯕꯒꯤ ꯍꯥꯏꯖꯤꯟꯕꯅꯦ꯫ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯦ ꯌꯦꯡꯉꯣ꯫ ꯆꯤꯟ ꯐꯥꯎꯗꯤ ꯐꯖꯕꯅꯤꯍꯦ꯫ ꯀꯩꯒꯤꯅꯣ? ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯍꯣ, ꯗꯦꯜꯂꯤꯗꯒꯤ ꯁꯥ ꯑꯝꯇ ꯂꯧꯔꯨꯒꯦ, ꯑꯗꯨꯒ ꯃꯀꯣꯟ ꯁꯥꯕꯤꯔꯒ ꯌꯣꯠꯂꯤ ꯄꯨꯜꯂꯒ ꯊꯝꯒꯦ ꯇꯧꯕ꯫ ꯑꯣ, ꯇꯥꯟ ꯆꯥꯔꯦꯗ, ꯑꯩꯁꯨ ꯂꯧꯕꯤꯔꯣ, ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ? ꯄꯥꯕꯨꯡꯒ꯫ ꯐꯔꯦ, ꯑꯩꯁꯨ ꯉꯁꯥꯏ ꯏꯃꯥꯗ ꯍꯥꯏꯔꯝꯕꯅꯦ, ꯗꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯁꯤ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯏꯃꯥ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ꯫ ꯃꯁꯥꯁꯤ ꯐꯖꯅ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯇ ꯌꯥꯔꯔꯣꯏ꯫ ꯔꯣꯖꯔꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯟꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯨ ꯃꯔꯨꯞꯇ ꯅꯣꯡꯃꯇ ꯇꯝꯂꯨꯒꯦ ꯍꯪꯂꯨꯒꯦ ꯈꯜꯂꯝꯗꯦ꯫ ꯖꯦꯀꯣꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯔꯣꯁꯅꯤꯒꯤ ꯋꯥꯍꯩꯗꯨ ꯅꯣꯡꯃꯇ ꯃꯔꯨꯞꯇ ꯇꯝꯂꯨꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯝꯗꯦ꯫ ꯅꯨꯄꯥꯒꯤꯗꯤ ꯐꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯅꯩ, ꯍꯥꯏꯕ ꯌꯥꯕ ꯇꯝꯕ ꯌꯥꯕ ꯊꯝꯅꯩ꯫ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯔꯤꯗꯨ ꯍꯥꯏꯗꯣꯛꯅꯗꯨꯅ ꯈꯟꯅꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯑꯣ ꯍꯣꯏ, ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ꯫ ꯅꯪ ꯁꯪꯕ ꯀꯥꯟꯗ ꯗꯣꯛꯇꯔꯗ ꯄꯨꯔꯒ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯣ꯫ ꯑꯥꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯦꯡꯗꯣꯏꯅꯦ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯄꯥꯕꯨꯡꯒ? ꯈꯪꯗ꯭ꯔꯤ, ꯄꯥꯕꯨꯡꯅ ꯍꯧꯖꯤꯛꯋꯥꯏꯗ ꯍꯥꯏꯔꯝꯕꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯐꯥꯎꯗꯤ ꯑꯣꯐꯤꯁ ꯆꯠꯂꯝꯃꯣ꯫ ꯑꯩꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯦ, ꯑꯗꯨ ꯆꯠꯇ ꯌꯥꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯗꯣꯛꯇꯔ ꯑꯃꯁꯨ ꯇꯥꯟꯅꯈꯤꯒꯦ꯫ ꯅꯪ ꯐꯔꯛ ꯇꯥꯔꯁꯨ ꯇꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯒꯦ꯫ ꯑꯁ, ꯇꯣꯟ ꯄꯜꯂꯛꯑꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯀꯩꯅꯣ ꯅꯤꯡꯁꯤꯡꯂꯛꯏꯕꯣ? ꯍꯣꯏ, ꯇꯣꯟ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏꯕ꯫ ꯉꯍꯥꯟꯈꯩꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯣ? ꯌꯥꯔꯦ ꯊꯝꯃꯣ, ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤꯒ ꯀꯣꯏ ꯐꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦ꯫ ꯀꯥꯎꯕ ꯍꯦꯟꯃꯟꯗꯅ ꯊꯤ ꯐꯥꯏꯕꯁꯨ ꯀꯥꯎꯅꯤꯀꯣ? ꯑꯗꯨꯗꯤ ꯀꯥꯎꯔꯣꯏꯗ, ꯀꯥꯏꯗꯒꯤ ꯈꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯊꯕꯛꯅꯦ꯫ ꯍꯣ, ꯊꯝꯃꯦ꯫ ꯑꯩꯐꯥꯎ ꯃꯤꯔꯦꯝꯗꯒꯤ ꯅꯪꯅ ꯕꯤꯖꯤ ꯑꯣꯏꯍꯜꯂꯀꯥꯟꯁꯤꯗ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯛꯄꯒꯤ ꯔꯥꯒꯒ ꯂꯥꯛꯈꯤꯅꯤꯀꯣ? ꯍꯣꯏꯗ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯇꯥꯟꯕ ꯌꯥꯕ ꯇꯥꯜꯍꯧꯔꯁꯦ, ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯤꯕꯨ꯫ ꯀꯩꯕ? ꯇꯣꯟ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯆꯦꯗꯨꯅ ꯑꯩꯒꯤ, ꯃꯅꯥꯎꯄꯤꯗꯨꯅ ꯅꯪꯒꯤ, ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯑꯝꯍꯥꯅꯤ ꯀꯩꯅꯣ, ꯃꯄꯣꯠ ꯃꯆꯩ ꯂꯣꯏ ꯁꯨꯔꯝꯅꯤ꯫ ꯍꯩ ꯆꯟꯗꯥꯟ, ꯂꯥꯛꯂꯒ ꯄꯥꯔꯠꯇꯨ ꯀꯛꯄ ꯁꯣꯏꯔꯦꯀꯣ? ꯌꯥꯔꯦ ꯊꯝꯃꯣ, ꯃꯤꯅꯒ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯅꯗꯤ ꯍꯥꯏꯕꯤꯔꯔꯣꯏ꯫ ꯀꯩꯗꯧꯒꯦ? ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏ ꯑꯅꯤꯗꯪꯁꯨ ꯅꯠꯇꯅ꯫ ꯉꯥꯡꯍꯧꯔꯣ, ꯑꯩ ꯊꯝꯃꯦ, ꯒꯨꯗ ꯅꯥꯏꯠ꯫ ꯖꯦꯀꯣ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯅꯤꯃꯛ ꯅꯣꯡꯃꯤ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯔꯣꯖꯔꯅ ꯃꯄꯥꯗ ꯍꯥꯏꯔꯦ꯫ ꯃꯄꯥꯅꯁꯨ ꯍꯌꯦꯡꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅꯁꯨ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯃꯈꯣꯏꯅ ꯂꯧꯕ ꯆꯠꯂꯤꯉꯩꯗ ꯂꯥꯛꯃꯤꯟꯅꯔꯁꯤꯅꯤ꯫ ꯑꯗꯣ ꯅꯌꯥꯝꯕꯒꯤ ꯅꯝꯕꯔ ꯂꯩꯔꯗꯤ ꯍꯥꯟꯅ ꯍꯥꯏꯈꯣꯗꯅ꯫ ꯏꯃꯥ, ꯍꯥꯏꯗꯕꯅ ꯐꯅꯤ, ꯅꯝꯕꯔꯁꯨ ꯈꯪꯗꯦ, ꯑꯃꯨꯛ ꯂꯣꯠꯈꯤꯗꯅ ꯕꯦꯔꯥ ꯀꯥꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯀꯀꯥ ꯔꯥꯎꯟꯒ ꯔꯣꯖꯔꯒꯅ ꯐꯅꯕ ꯁꯤꯟꯖꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯃꯤꯇꯤꯡ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯖꯁꯄꯔꯁꯨ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯈꯤꯕꯅꯦ꯫ ꯖꯦꯛꯀ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯏꯃꯥꯅ ꯀꯩꯀꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡꯂꯕꯁꯨ ꯖꯦꯛꯇ ꯍꯥꯏꯌꯣ꯫ ꯍꯣꯏ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯖꯦꯀꯣ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯃꯥꯒꯤ ꯃꯈꯣꯡꯗꯨ ꯁꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯐꯤꯁꯇꯅꯤ꯫ ꯇꯣꯟ, ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯂꯥꯛꯑꯔꯣꯏ꯫ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯝꯃꯣ꯫ ꯂꯣꯟ ꯂꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯊꯥꯒꯤ ꯂꯥꯛꯄꯗꯨꯁꯨ ꯅꯪꯅ ꯆꯦꯛ ꯇꯧꯔꯝꯃꯣ꯫ ꯑꯅꯧꯕ ꯂꯣꯟ ꯂꯧꯒꯗꯕ ꯃꯤ 3ꯃꯨꯛꯀꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯆꯦꯛ ꯅꯤꯡꯊꯤꯅ ꯇꯧꯀꯣ꯫ ꯇꯣꯟꯅ ꯍꯣꯏ ꯁꯔ, ꯑꯗꯣ ꯀꯩ ꯂꯩꯒꯦ? ꯗꯦꯜꯂꯤꯗ ꯄꯥꯕꯨꯡꯒ ꯍꯨꯏ 2 ꯂꯧꯔꯨꯒꯦ꯫ ꯀꯌꯥ ꯄꯤꯕꯅꯣ? ꯑꯩ ꯁꯣꯝꯗ ꯄꯨꯕꯤꯔꯛꯀꯦꯔꯥ? ꯅꯪꯗꯤ ꯍꯨꯏꯖꯥꯎ ꯑꯃ ꯂꯩꯗꯨꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯨꯏ ꯂꯣꯏꯗꯤꯌꯦ꯫ ꯖꯦꯀꯣꯕꯀꯤ 3 ꯂꯩꯕꯅꯤ, ꯑꯃ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯁ, ꯇꯜꯂꯤꯗ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯟꯅꯕꯒ꯫ ꯀꯩꯒꯤꯅꯣ? ꯅꯣꯏ ꯍꯥꯟꯅꯗꯒꯤ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯕꯨꯗꯤ ꯌꯥꯝ ꯐꯕꯅꯦ꯫ ꯑꯗ ꯑꯕꯦꯝꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯗꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ꯫ ꯑꯕꯦꯝꯅ ꯅꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦꯅꯦ꯫ ꯑꯩꯅ ꯖꯦꯀꯣꯕꯇ ꯂꯥꯡ ꯊꯛꯑꯦꯒꯤ ꯁꯨꯔ ꯅꯩꯔꯒ ꯅꯨꯄꯥ ꯃꯨꯜꯂꯦꯌꯦ꯫ ꯑꯗꯨꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯩ ꯖꯦꯀꯣꯕꯀ ꯀꯧꯅꯕ ꯐꯥꯎ ꯇꯟꯖꯔꯦ꯫ ꯖꯥꯠ ꯖꯥꯠꯅꯤꯀꯣ, ꯂꯥꯡꯅ ꯃꯥꯅ ꯊꯛꯂꯒ ꯅꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯔꯤꯕ꯫ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯉꯝꯗꯤ ꯉꯝꯃꯤꯀꯣ ꯐꯖꯅ꯫ ꯀꯥꯟꯅꯗꯦ, ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯂꯛꯇꯦ, ꯀꯣꯐꯤ ꯊꯛꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯕꯛꯀ ꯌꯥꯝꯕꯅꯦ, ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯁꯦ ꯃꯄꯥꯟꯗ꯫ ꯑꯅꯤꯗꯨ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯖꯗꯨꯅ ꯀꯣꯐꯤ ꯀꯦꯞ ꯑꯃꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯕꯦꯝꯗꯨ ꯃꯄꯥꯒ ꯀꯥꯔ ꯑꯃ ꯄꯩꯁꯥ ꯇꯪꯈꯥꯏ ꯊꯤꯔꯒ ꯑꯋꯥꯠꯄꯗꯨꯅ ꯃꯄꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯀꯛꯅꯕ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯔꯣꯖꯔꯒ ꯇꯣꯟꯒꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯕꯦꯝꯗꯨ, ꯄꯄꯥ ꯆꯪꯂꯝꯃꯣ, ꯑꯩ ꯑꯁꯤꯗꯒꯤ ꯀꯩꯅꯣꯝꯇ ꯂꯩꯔꯛꯀꯦ꯫ ꯔꯣꯁꯟꯅ,
Hoi hoi, kuirakanukko. Hoi papa. Roshandu manungda changkhibaga avemdu coffee captuda purpur changlai. Maukhwangdu metlaga. Nangna ngambase ngamidako. Jeko fangdabagi marupsida amuk haujilaba. Napunsiduda nupa amata naga nuksipami haibiraktrabanina aigi lukhakse natradi leiramaroine. Rogerna coffee asabadu abemgi mamaiduda haijilami. Asabagi chainaduna abem kana lau khungba horai. Mahai adaida leiba mayamdu omsinarai. Ton masadu adu ubada thak-thakni i. Yam tuna ising bottle ayingba ama lauraga abemgi mamaida haibirami. Abem kapaga. Ima, I am sorry, Maisi. Tona. Se, kasi tawrishe, isang sahirake. Mayamdu kumhaigum yengnay. Nupa mana Rogerda. Kaigino nang nanapisi da asabu ko pida buhay jilibade. Maram chatkini, oktavini. Mapa police officer ni haiduna napal kavi ikai khangdavine. Coffee agent virisa forabane. Mama asida thangna yalafo veloi. Nupa mana noigi manungi aba wadu di khangdre. Aduga nupi amasida khara thina saibagi wadu budi ekhoisu tahawe. Roger na hoi maram yam nei. Aigi maruka khangnaramani. Adagi aiga amu khangnarammi. Masu atai kanamta nate mamanabine. Ado aiga thabuk tawminaba aikhoi ani koinabasu leite. Icham chamna chakla mena kai kaino khara chaminaramane. Kadai de no mana hajilaklaga mamanabisida nupamunbi lukhakchabi adu adana. Tapo warpadagi I karakterna khutta pairiba coffee se hajinkhibane. Masigi damuktadi ai soikhre.